Maikai asomda leibiriba khwai pumnamaki mafamda Wildlife and Biodiversity Conservation Committee WBCC Manipur gi Maikai dagi paujen jaba lakchari madudi haujek ningtham thagi matam yaurakpaga loinana lamdam masigi tongan ba pat singda Miramdagi Pairakpa Uchek singsu chaktaba lakpa haurare maramasina Kanagumba singna lang thaktuna tilhat hidak amadi nongmaina chingba sizinaduna lamlaki Uchek sing Hatpiganu Phabiganu Wildlife and Biodiversity Conservation Committee WBCC Manipurna Forest Department ka khusamnaduna Uchek lang thakpa sing amadi mahaushagi khalbu manghanaba hotnarakpa singgi mathakta changsilakpa drive singda lang thaktuna tilhat hidak sizinaduna amadi nongmaina kaptuna Uchek sing pharamba amadi mahaushagi khal manghan takhanba yaba thabak thoram sing chathaba thengnarabadi आयन की मतेंग लौदुना मराल की मतुंग इन्ना चैराक फंगहन्नबा होटनगनी लमलकी सा उचेक सिंहबु कन्ननबा अमदि महौसागी खलबु ngaktuna thamnaba WBCC na Forest Department ka loinana changsilakpa thabak thoram singda miyamna mateng pangbiduna mahausaगी khal ngaknaba hotnabada aikhoi punna thaudang lominasi Paujen Jariba Wildlife and Biodiversity Conservation Committee WBCC Manipur Information and Publicity Department